Iran amadi Europe ki maruarba country ahum Britain, France amadi Germany makhoi ki representative sing kan loirana Iran ki chaurba representative ama foreign minister ma ka chalaga makhoi ki uranium enrichment tawrise masigi matang da deal lama tok ama tawbaki damakta Geneva da bangthoki aduga phajana meeting asi chatagi Iran ki representative asina hai ki mauti nakhoi na harido mauti ekoi ki nuclear ki uranium enrichment tawbaki wafam ase masito uko lo haibase masigi matang da aikoi tok pe aroi masigi matang da compromise to be aroi sini ekoi chi masi peace ki damakta shanti ki damakta amati public ki kana ki damakta masigi uranium ase enrich tawbani aduna masigi discussion asita finalize kaisu tabangam kidre Iran da makoina thamlakpa pressure amati nakoi masigi toklo completely uranium ase atopa mafam da sinna dokro natraga masi nakoina karai de PK pra USA tra natraga atopa country Islamic countries da sinaki ge haibra makoi te risk la holaga madu punwa ase haine ki tane ki sini adu Iran se ya hitresini aduna masigi Geneva meeting ase Iran ki side tagi masi tuminna lehalaka makoi da leiriba sanction mayam ase lawthoklaga Iran se normal life ta Israel ke against chalak tana pa nuclear bomb amam se tungda sabaki adukumba possibility leirisu tokinaba masi punama ase yamna kanna hodarakpadi adupu chaurba Europe ki country ahum siki wa ase Iran ne yakidre adugi matungda hoji amoken asaw boikre haribi Europe ki country ahum sina pullaga hoji Iran ki matakta amaka tongan ba sanction amaka pibige ofam da lep na kresini aduna lakliba 24 hours or 2-3 days asigi manungda Iran ta makoi da piri ba sanctions ki matakta hoji Europe ki country ahum ari asina amuka hena pisan bige ofam sina ire hoji Iran ki matakta awab ki awab Israel na hiyang sindura always makoi ki matakta surveillance to the lairi masigi matakta Europe ki country singa sigi asawba aduna Iran ase ko chat ba ya roida ba dukum saktam oire asom the Venezuela am US ke marakta chathari liba tension ase hojika tension adukum point le big point ni adupu Venezuela ta US na yengning driba am tension kari se masi drugs ta ki wari na te drugs asidi langthokro drugs asigi matang de Venezuela haikre ko amadi Colombia ga thangdari pom asida 15,000 troops drugs mafia sing ngak pagi damakta atupa Venezuela dagi atopa country drugs chatle chatpa lairamlaga su masi thatpagi damakta ekoi masida thamlagani troops adu haiga su hojik US na makoi kherau to tana makoi ki ships chor warship pusalakta lairi se hojik chu manakta lairi sini adu tension high tana kap nare khot nare high piki wapte laitri adu hojik ke US na khali se Iran ki drone factory ke Venezuela ta laisini Iran ki makoi ki lu naisini Iran se chawra factor am so ide Venezuela ki tension asida masigi maramasi Iran ta makoi ni yengselak masigi maramamani aduna hojik Iran ki matakta hana ki lairiba sanction asik matakta amuka sanction pirak Iran se leng otpa yaro ta badu phibam mo oire chum tawra duna makoi ki oil se subchat hek chat pa yada pa makoi ki production se amatta makoi mayam ti yon yada pa event makoi ki mathauta pot pun mak so pa de ki lo pa yada pa asigum bam oire lagadi Iran di economy is down tawtra makoi ki public ki frustration oire ka makoi se awaba tarak pu ki wafam dai hasini thinu bu thina de mai kai thina re haisa Iran ki matakta si chawra awaba mani ngarang taki laklise aduna hojik Europe ki country ahum trial force hairo France Germany amati Britain makoi asigi wafam di 31 August fau da koi na koi da timing piri bani masigi timing asigi manung da kari kumba na koi na koi ki deal ase nuclear deal ase tawdrapa atu arbdi United Nation ki lairiba sanction punamak se na koi ki mathak ta thomjin gani adu ki matung da nakoi lengbe arosini adu Iran ki side tagi amuka hanna hairaki maldi karigumba aikoi da masigi sanction si pirak pataragadi aikoina AIA ga mari leinariba amadi nuclear program punamak sida watchdog makoina tawbase khoi yariba aya piduna khoi de changhaliba khothaliba yenghaliba punamak ase khoi thingani makoi changhalloi aduga matung da winning boy jeransini Iran chu yam kan challenge torakni aduga report amadi asumna su hairi madi Iran na su yam na chawna challenge torak pangambase Russia ki khut yauri Russia gi indication yauri Russia ga makoi ga pulna andak torakpagi wafam amani su hairi yengsi kari oiba Russia maning da lepasina oi mare da lep na mare mak aduna oi mare handak se Iran si yam power oina makoi nuclear gi matang da ngangning mangalo tong bu torok sinning besilo aikoi nuclear gi tamakta natragasu koi public ki oiragasu jahat ta hato bugi oiragasu aikoi uranium enrich ti sola loise tong bu torok oining boy jarasani hai bi ki mong di Iran su chet le hairi